الحمد لله رب العالمين والصلاة والسلام على من لا نبي بعده. قال الله تبارك وتعالى في القرآن المجيد والفرقان الحميد: كل أمتي يدخلون الجنة. قيل ومن أبى؟ ومن أطاعني فدخل الجنة، أو كما قال عليه الصلاة والسلام. وقال رسول الله صلى الله عليه وسلم: ما رأى منكم مغيرا فليغيره بيده، فإن لم يستطع فبلسانه، وإن لم يستطع فبقلبه، وذلك أضعف الإيمان. صدق الله العلي العظيم. Nungsiraba ima ivel itil inausing ngasi ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯧ ꯀꯥꯟꯅꯔꯤ ꯑꯃꯁꯨꯡ ꯆꯤꯟꯗꯒꯤ ꯊꯣꯛꯏꯗꯕ ꯋꯥꯍꯩ ꯀꯌꯥꯁꯤꯡ ꯊꯣꯛꯅꯔꯤ. ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯖꯥ ꯏꯕꯦꯝꯃ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯥꯁꯜꯂꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯖꯟꯅꯠꯀꯤꯁꯨ ꯁꯔꯗꯥꯔ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯖꯟꯅꯠꯀꯤ ꯁꯔꯗꯥꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯥꯟ, ꯃꯍꯥꯛꯀꯤ ꯑꯃꯜ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ. ꯍꯥꯏꯔꯤꯕ ꯐꯥꯇꯤꯃꯥ ꯇꯁꯕꯤ ꯑꯁꯤ ꯑꯩꯈꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯇꯤꯃꯥ ꯇꯁꯕꯤ ꯍꯥꯏꯅ ꯀꯧꯔꯤꯕꯅꯣ ꯑꯃꯁꯨꯡ ꯐꯥꯇꯤꯃꯥ ꯇꯁꯕꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯡꯕꯅꯣ, ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯥꯎꯕꯅꯣ ꯑꯩꯈꯣꯏ ꯈꯪꯗꯕꯅ ꯑꯩꯈꯣꯏꯅ ꯇꯁꯕꯤ ꯑꯁꯤ ꯆꯠꯂꯕꯁꯨ ꯄꯨꯛꯅꯤꯡ ꯆꯪꯗꯦ, ꯑꯃꯁꯨꯡ ꯇꯁꯕꯤ ꯑꯁꯤ ꯆꯠꯂꯕꯁꯨ ꯊꯃꯣꯏꯗ ꯌꯧꯁꯤꯟꯗꯦ, ꯑꯃꯁꯨꯡ ꯌꯥꯝꯅ ꯇꯣꯏꯅ ꯄꯥꯕꯟꯗꯤ ꯑꯣꯏꯅ ꯆꯠꯄ ꯉꯝꯗꯦ. ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯑꯗꯨ ꯈꯪꯗꯕꯗꯒꯤꯅꯤ. ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏꯅ ꯐꯥꯇꯤꯃꯥ ꯇꯁꯕꯤ ꯍꯥꯏꯅ ꯆꯠꯅꯔꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯎꯈ꯭ꯔꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯋꯥꯡꯂꯕ ꯑꯗꯨꯒꯨꯝꯂꯕ ꯇꯁꯕꯤ ꯑꯃꯈꯛꯇꯪꯅꯤ. ꯍꯥꯏꯔꯤꯕ ꯇꯁꯕꯤ ꯑꯁꯤ ꯆꯠꯄ ꯃꯇꯝꯗ ꯁꯨꯕꯍꯥꯅꯜꯂꯥꯍ ꯑꯃꯨꯛꯇꯪ ꯍꯥꯏꯕ ꯃꯇꯝꯗ ꯖꯟꯅꯠꯇ ꯎꯄꯥꯝꯕꯤ ꯑꯃ ꯊꯥꯕꯤꯒꯗꯧꯔꯤꯕꯅꯤ. ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ ꯍꯥꯏꯕ ꯃꯇꯝꯗ ꯖꯟꯅꯠꯇ ꯎꯄꯥꯝꯕꯤ ꯑꯃ ꯊꯥꯕꯤꯒꯗꯧꯔꯤꯕꯅꯤ. ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯖꯟꯅꯠꯇ ꯎꯄꯥꯝꯕꯤ ꯑꯃ ꯊꯥꯕꯤꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯁꯕꯤ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯅ, ꯃꯃꯜ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯅꯔꯤ. ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯀꯔꯤꯒꯨꯝꯕ ꯅꯨꯡꯊꯤꯟ, ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯗ ꯇꯁꯕꯤ ꯑꯁꯤ ꯆꯍꯨꯝ ꯆꯠꯂꯕꯗꯤ ꯅꯍꯥꯛ ꯖꯟꯅꯠꯀꯤ ꯂꯝꯕꯤ ꯎꯕ ꯐꯪꯒꯅꯤ. ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯥꯕꯟꯗꯤ ꯑꯣꯏꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯄꯨꯟꯁꯤꯒꯤ ꯃꯉꯥꯜ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯝꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯇꯁꯕꯤ ꯑꯁꯤ ꯄꯥꯕꯟꯗꯤ ꯅꯥꯏꯅ ꯆꯠꯅꯕ ꯍꯣꯠꯅꯁꯤ. ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯌꯦꯡꯉꯨ, ꯐꯥꯇꯤꯃꯥ ꯇꯁꯕꯤ ꯍꯥꯏꯔꯤꯕ ꯐꯥꯇꯤꯃꯥ ꯇꯁꯕꯤ ꯑꯁꯤ ꯁꯨꯕꯍꯥꯅꯜꯂꯥꯍ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍ ꯌꯥꯝꯅ ꯁꯦꯡꯉꯤ, ꯑꯜꯂꯥꯍꯗꯤ ꯑꯃꯛꯄ ꯑꯃꯐꯥꯎ ꯂꯩꯇꯦ, ꯃꯍꯥꯛꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯃꯛꯄ ꯑꯃꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯇꯔꯖꯃꯥꯗ. ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯊꯥꯒꯠꯂꯤꯕ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍ ꯈꯛꯇꯒꯤꯅꯤꯅ ꯀꯅꯥꯒꯤ ꯀꯤꯁꯤ ꯆꯤꯖꯀꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯕꯒꯤ ꯃꯔꯤ ꯂꯩꯅꯗꯦ. ꯑꯜꯂꯥꯍ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯐꯥꯎꯕꯗ ꯃꯣꯍꯇꯥꯖ ꯑꯣꯏꯗꯦ. ꯑꯜꯂꯥꯍ ꯃꯁꯥ ꯃꯇꯣꯝ ꯈꯛꯇꯅꯤ. ꯑꯜꯂꯥꯍꯗ ꯕꯦꯅꯌꯥꯁꯅꯤ, ꯃꯍꯥꯛꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯣꯠꯆꯩ ꯑꯃꯐꯥꯎꯕ ꯇꯥꯡꯖꯗꯦ. ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯗ ꯊꯥꯒꯠꯄ ꯍꯥꯏꯕꯅꯤ. ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ ꯍꯥꯏꯕꯗꯤ ꯊꯥꯒꯠꯂꯤꯕ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍ ꯈꯛꯇꯒꯤꯅꯤ ꯍꯥꯏꯕꯅꯤ. अल्लाहु अकबर हाइबना अल्लाह सबसे बड़ा है, अल्लाह ख्वाइमक्तगी हेन्ना चावी, निंगथौ पुनमक्तगी निंगथौसु अल्लाह खक्तनी. जमीन मरोन तरेत, आसमान मरोन तरेत पु मखोंग अमा फोयावदना लेपहनबिबा ngam अल्लाह खक्तनी. अमसुंग अखोई नखोइबु योक्पी थक्पीरिबा, अखोई नखोइबु
ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯤꯠ ꯈꯣꯡ ꯅꯥꯀꯣꯡ ꯅꯥꯇꯣꯟ ꯄꯨꯝꯅꯃꯛ ꯄꯤꯕ ꯉꯝꯕ ꯇꯧꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯜꯂꯥꯍ ꯈꯛꯇꯅꯤ ꯍꯥꯏꯕꯁꯤꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯑꯜꯂꯥꯍꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯔꯤꯕꯅꯤ ꯇꯁꯕꯤꯍ ꯑꯍꯨꯝ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯑꯗꯨ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯪꯃꯤꯟꯅꯁꯤ ꯐꯥꯇꯤꯃꯥ ꯇꯁꯕꯤꯍ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯇꯤꯃꯥ ꯇꯁꯕꯤꯍ ꯍꯥꯏꯅ ꯀꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ नोंमा हजरत नबी करीम सल्लल्लाहु अलैहि वसल्लम की नुजाइबेमा फातिमा रज़ियल्लाहु ताला अन्हा इमुंगी थबुक इंखांग तौब मतमदा गुहादगी इसिंग चिंखटपा अमसुंग थौरीगे तौरगे इसिंग चिंखटपा अमसुंग इमुंगी थबुक इंखांग तौब मतमदा मागी मखुत अदु थौरी इसिंग चिंखटमनबगी अमसुंग इमुंगी थबुक इंखांग तौमनबगी मखुत अदु कुरोल हुबालमी अमसुंग मखुत अदु कुरोल हुबालमी हाइरिबा मतम अदुदा महाकी मपुरोइबा हजरत अली रज़ियल्लाहु ताला कर्रमल्लाहु वजहुहु दा हबीरमी ए अली अैगी इपा इबुंगोदा मिनाय नुपा अमतंग मिनाय अमतंग थाबिरकनबा हाइजरुचो हाना अदुदा हजरत अली रज़ियल्लाहु ताला अन्हु कर्रमल्लाहु वजहुहु दो नबी सल्लल्लाहु अलैहि वसल्लम की मना लाख लगा हैरमी या नबी नहा की नचानुपी अदो युंगी थबुक इंखांग तौब मतम तौबगी मरमना गुहादगी इसिंग हंजिल हंजिल चिंखटपगी तोयने तोयने चिंखटप मरमना अवाब ओइरे मिनाय नुपी अमतंग थाबिरो हाइना हाइबी होवे हाइब मतमदा करीगुम्बा पाउखुम अमा फाउ पिरखिदे हानबा लाकपदा करीगुम्बा अमा फाउ पाउखुम पिरखिदे अदुगी मतुंगदा अनिरुक सब मतमदसु लाखी अदुगी मतमदसु करीगुम्बा अमा फाउ पाउखुम पिरखिदे अदुगा हजरत अली रज़ियल्लाहु ताला अन्हु कर्रमल्लाहु वजहुहु अहुम सुबह ओइना लाखी हाइरिबा अहुम सुबह तंकक असिदा नुसीरबा नबी सल्लल्लाहु अलैहि वसल्लमना तकबीरखी अलीदा हे अली नहा दुनिया खक्तगी कानबा पाम्ब्रा नत्रगा आखिरत की कामबा पाम्ब्रा हाइना हंगबिरखी दुनिया आखिरत अनिमक्ता कानबा पामी दुनिया आखिरत अनिमक्ता सवाब फंगबा पामी हाइना हाइकी मतम अदुदा नुसीरबा नबी सल्लल्लाहु अलैहि वसल्लम ना हबीरमी हायो चलो नंग तमुचो अैगी इजानुपी लब्द जिगर फातिमा रज़ियल्लाहु ताला अन्हा दा तमो मदुदी करीगुम्बा नहांगना युंगी थबुक इंखांग सुबदा तौबदा वारकप मतमदा तस्बीह अहुम असि अयुक्त चहुम नुमिनांग चहुम छोलो सुब्हानल्लाह अल्हम्दुलिल्लाह अल्लाहु अकबर हाइबा असि चहुम चहुम छोलो चहुम चहुम चलो न नहांगोंदे करीगुम्बा अवाफबा अमा फबा लेते लैरोय थबुक सुरबा मतमदसु चाक थोंगलिङैदसु हिप्पदसु फम्बदसु खुदिंगमक्ता तस्बीह असि लोलो सोलो चिंदा हायो अदु ओइरबदी नहा महा करीगुम्बा अवाबा अमा फबा लैरोय अवाबा अमा फबा ओइरोय दुनिया आखिरत अनिमक्ता जन्नत की लंबी ओहनबिगदौरिबनी अदुगा नहा की थबुक इंखांग तौबदा वारिबा खोलिबा खुदिंगमक अदुसु अवाबा लैरोय हाइना इमा इबेल इचिन इनाउसिंग ngasi अखोइनदी अखोइगी युंगी थबुक इंखांग खितंग तौबा मतमदा इमुंग मनुंगी कुपनोंग खुनोम खरा तौबा मतमदा खितंग वारकपा मतमदा अखोइना ईमान लानबा याबा ईमानदगी बंधुकपा याबा वहाई क्या सिजिनरी चैरी थांगली मसी अखोइना खोइगी ईमान असि क्यागी मतिक सोनथख्रबनो हाइबदो खंथमिनसी अदुना अदुगी मरमदगी हाइरिबा मरम अदुदगी फातिमा तस्बीह असि फातिमा तस्बीह हाइना कौखिबनी अदुना हाइरिबा तस्बीह असि यामना मतिक मगुन चावी यामना मतिक मगुन वांगी तस्बीह असि अखोइ सुबसोय सोयदना पाबंदीगी नाइना चटनबा होटनमिनसी अमसुंग तस्बीह असि अखोइ चेतना नोम अयुक्त चहुम नुमिनांग चहुम चटमिनबा होटनसी